ꯈꯔ ꯌꯥꯝꯖꯔꯕꯁꯨ ꯊꯃꯣꯏꯗꯅ ꯑꯣꯏꯖꯔꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯔꯥꯡꯗ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯂꯨꯞꯆꯔꯤ 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 ꯁꯛꯇꯝ ꯈꯖꯤꯛ ꯂꯤꯖꯔꯕꯁꯨ ꯋꯥꯈꯜ ꯏꯅꯧ ꯅꯧꯖꯔꯤ ꯑꯀꯦ ꯑꯃꯧꯒꯤ ꯏꯊꯛꯇ ꯑꯩꯗꯤ ꯉꯁꯤꯁꯨ ꯇꯥꯎꯖꯔꯤ 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 ꯆꯍꯤ ꯈꯔ ꯌꯥꯝꯖꯔꯕꯁꯨ ꯊꯃꯣꯏꯗꯤ ꯅꯍꯥ ꯑꯣꯏꯖꯔꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯔꯥꯡꯗ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯂꯨꯞꯆꯔꯤ ꯁꯛꯇꯝ ꯈꯖꯤꯛ ꯂꯤꯖꯔꯕꯁꯨ ꯋꯥꯈꯜꯗꯤ ꯏꯅꯧ ꯅꯧꯖꯔꯤ ꯑꯀꯦ ꯑꯃꯧꯒꯤ ꯏꯊꯛꯇ ꯑꯩꯗꯤ ꯉꯁꯤꯁꯨ ꯇꯥꯎꯖꯔꯤ 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 ꯂꯨꯞꯆꯔꯤ 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 ꯃꯁꯛ ꯈꯪꯗꯕꯤꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇꯗꯤ ꯊꯣꯔꯛꯎꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯠꯇꯗꯤ ꯊꯣꯔꯛꯎꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯍꯥꯏꯅ ꯂꯧꯖꯧ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯁꯨ ꯑꯩꯇꯅ 이hen ꯍꯦꯟꯒꯅꯤ ꯑꯔꯦ ꯂꯧꯖꯧ ꯅꯨꯡꯁꯤ ꯆꯥꯡꯌꯦꯡꯁꯨ ꯑꯩꯇꯅ 이hen ꯍꯦꯟꯒꯅꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯆꯥꯎꯊꯣꯛꯂꯤꯕ ꯊꯃꯣꯏꯕꯨ ꯀꯩꯊꯦꯜꯗ ꯐꯪꯕꯔꯥ 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 ꯆꯍꯤ ꯈꯔ ꯌꯥꯝꯖꯔꯕꯁꯨ ꯊꯃꯣꯏꯗꯅ ꯑꯣꯏꯖꯔꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯔꯥꯡꯗ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯂꯨꯞꯆꯔꯤ 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 ꯅꯨꯡꯁꯤꯒꯤ ꯆꯩꯅꯥ ꯐꯪꯗꯕꯤꯁꯤꯡ ꯅꯈꯣꯏꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯊꯦꯡꯅꯔꯒ ꯈꯪꯂꯛꯀꯅꯤ ꯑꯩꯅ ꯀꯌꯥꯗ ꯈꯥꯡꯕ ꯀꯜꯂꯤꯕ ꯅꯨꯡꯁꯤꯒꯤ ꯆꯩꯅꯥ ꯐꯪꯗꯕꯤꯁꯤꯡ ꯅꯈꯣꯏꯅ ꯀꯔꯝꯅ ꯈꯪꯒꯅꯤ ꯊꯦꯡꯅꯔꯒ ꯈꯪꯂꯛꯀꯅꯤ ꯑꯩꯅ ꯀꯌꯥꯗ ꯈꯥꯡꯕ ꯀꯜꯂꯤꯕ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯨꯡꯖꯨꯝꯄꯥꯟ ꯃꯜꯂ ꯃꯜꯂ ꯂꯩ ꯅꯨꯡꯁꯤ ꯑꯔꯦ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯨꯡꯖꯨꯝꯄꯥꯟ ꯃꯜꯂ ꯃꯜꯂ ꯂꯩ ꯅꯨꯡꯁꯤ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯀꯥꯎꯊꯣꯛꯂꯤꯕ ꯑꯔꯤꯕꯅ ꯁꯅꯥ ꯑꯣꯏꯔꯛꯄ 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 ꯆꯍꯤ ꯈꯔ ꯌꯥꯝꯖꯔꯕꯁꯨ ꯊꯃꯣꯏꯗꯅ ꯑꯣꯏꯖꯔꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯔꯥꯡꯗ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯂꯨꯞꯆꯔꯤ 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 ꯆꯨꯔꯨꯠ 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 ꯉꯥꯏꯔꯤꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯅꯪꯅ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕ ꯍꯣꯡꯖꯔꯒꯦ ꯀꯦꯀꯨ ꯂꯣꯠꯄꯤ ꯑꯩꯁꯨ ꯈꯪꯖꯒꯦ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯈꯥꯡꯉꯨ ꯊꯛꯇ ꯀꯦꯟꯈꯤꯕ ꯅꯪꯒꯤꯁꯨ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯑꯔꯦ ꯈꯥꯡꯉꯨ ꯊꯛꯇ ꯀꯦꯟꯈꯤꯕ ꯅꯪꯒꯤꯁꯨ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯀꯔꯤꯒꯤ ꯑꯩꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯂꯤꯕ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯅꯤ 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 ꯆꯍꯤ ꯈꯔ ꯌꯥꯝꯖꯔꯕꯁꯨ ꯊꯃꯣꯏꯗꯤ ꯅꯍꯥ ꯑꯣꯏꯖꯔꯤ
ꯄꯥꯎꯅꯨꯡꯁꯤꯒꯤ irangda aidi hojik chulup jeri sakam khajik lijara basu wakal di inong nong jeri ake amau gi itakta aidi ngasi ju tau jeri la 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 Tao jadi